Chanung Khulganakna Leriba Kuki Kuldegi Nomai Kapthre ngasi Pung Taramathoi Makhairom Taba Matamda Sagolmang Police Station gi Manung Chana Khundrak Pam Isigi Chanung Khulganakna Leriba Kuki Kuldegi Kuki Militant Singa Nomai Kapthre Kuki Singi Laifam Maduda Changluba Maitei Imung Amagi Shanama Sunongmai Kaptuna Hatkhre Haidi Thaudo Asi Kuki Militant Singa Nomai Kapthre Kibaduda Maitei Singi Shankara Kuki Singa Leriba Mafam Maduda Changlubada Nomai Kapthora Kibani Haidi Kuki Singa Nomai Kapthora Matamda Mafam Maduda Mathau Dogduna Leriba Security Force ki Kangbu Amana Khuladuda Changsen Duna Kuki Singa Wari Shanaraba Matung Makata na Amukhana Taudana Bakangan Kre Haina Supao Sina Makatari. The youth of Stan Jongam na Hauze India Lenga ka suspension of operations Sugi Kwiek Pina Riba KNFMC ki Commander in Chief GH German Haokip na dual identity ki role law duna miyam da minambagi thawong chathare hari the youth of Stan Jongam na thadorok pacherol amada hauki bathasi kungani panda GH German Haokip ki liching makada India Lenga ka sugi kwiek pina dana lairiba kulai paibal of United Kuki National Army UKNA gi amadi Kuki militant group sing na miyam mulana lamjing duna miyam gi marakta charang na ba Atamnana sin kiba khuzul tharang adu yaningde TH German Haokip hariba MUSA India Lenga ka suspension of operations sugi khuek pina duna lairiba KNFMC gi commander in chief oibada natana namthak tawduna United Kuki National Army UKNA hariba militant outfit asigi makok thongba luchingba oiduna lubasiga chowa thodang lauriba mioi amani JRA gi designated su camp Amabu UKNA gi militant singna koisinuna thambata natana mafamaduda leiba school amabu khudum chanbeda natana mafamaduda lairiba Khunja sing the sophisticated weapons sing utuna miyam bukian khangan bagi thabak leptana chathari haukiba chahi 1998 jomi amadi kuki fruki manakta peace accord tawna kiba do TS German Haokip na chana thugaina na ba hona duna mafam aduda leiriba miyangi punsi da ingtapa thugai duna charang na ba thokna na ba mahana tamna na khuzul tharang kaya tawduna thabak thoram kaya leptana paikhali India Lenga ka sugi khuek pina riba KNFMC ki commander in chief TS German Haokip na double identity sizina duna miyam da amadi India Lenga chathari ba minam bagi thawong asibu yaning da ba phongdok tuna ma ki mathakta state amadi central authority ki maikei digi hariba jomi singna namna khunda laita duna leiriba mafam asidagi khudaktagi takthokna na ba honagadabani masigi mathakta double identity ki saktam langduna India amadi leibak miyam bu apang basi bagi damak TH German Haokip ki mathakta mari leinaba authority na chapchaba action lokhutkadabani masigi mathakta jomi miyam na namna khunda Laida duna leiriba thanlon amadi akoibada leiriba khungang singbu mari leinaba authority na ningthi na ngak sen bagi thabak paikhat kadabani hainasu the youth of Stan Jongam na thadorok pacherol amana khangalagli Border Pillar 74 manaktagi yauna UZ mapan fare khuzugulai sing fanglei security force na ngasi more PS ki manung chanba Border Pillar 74 da leiba Gangpijang khulgi manaktagi PLA gi kedar ahum amasung KCP gi kedar ani fare haina police ki cherol amana haidi Faraba PLA gi kedar singdi Kakching district ki Palenthong wang madagi Nepram Jiten kun Imphal East New Chekon dagi Arambam Malemngan ba kuntragani thoi amasung Bisnupur gi wangu parking dagi sanasam henthoi ba taragani pani KCP ki kedar sing na Imphal East ki huirom amang laikai dagi laitan them rikanda kungamari amasung yangang pokpe awang laikai dagi maibam Bishal kunga tarugni makhoi mama manga dagi phone ama fanglei hairi amaromda ngarang security force na nambol PS ki leima pokpam dagi KYKL gi kedar ahum 9mm pistol ama magazine ani maru nipan mobile phone manga amasung sim card taru ka kona na fare hairi faraba singdi kakwa sairom like leirak tagi chungkham raju nifu kakching tural wang maning thau pareng dagi laisram gandhi nifu ma thoi amasung khongjom sapa mamang laikai dagi chingtham premchandra nifu ni hairi loina nangarang security force na yumnam huidrom dagi KCP PWG gi sapam dana jeni fu ni thoi kauba kedar ama fare mangon dagi mobile phone ama lupa chaniga humpu dara Aadhaar card PAN card amasung voter card amasung fanglei hairi Chief Minister Oiramba N Birena ma ki fam dagi resign tawkhroba matung state asida president role thamlak padagi leiriba charang na basigi matangda kokhanna na ba BJP legislature party gi oiba mi fam ngasi numidang pangthokre pangthokiba mi fam adu da BJP legislature gi manungda makhoi gi oiba leader ama matam sangna khanba ngamda duna lakpadu karigumba center da leiriba BJP gi lengang na Manipur gi oiba BJP legislature gi oiba leader ama khalakpada pumna makna yana ba haiba waref lawkre nangpak tana duna BJP legislature party singi manungda amaga punsit naw yadaba makai tokai kem tawduna leiramba du ngasi numidang pong taruk taba matamda BJP gi leader su oiriba MLA amagi quarter da hariba mifam adu pangthokre mifam adu da JDU gi chungdaktuna BJP da yawkhraba MLA sing su saruyaki adubu NPP amasung NPF ki MLA sing saruyaki dragasu independent MLA sing di saruyaki haina press na phangba pawgi sources sina makhatari Karamba MLA bu BJP legislature party ki leader khangadagi haina naingarakpa matamdadi hana Manipur ki chief minister oirambadagi resign tawkhraba N Biren budi center ki lengang na amuhana legislature ki leader oina khalakpa yaroi
Karigumba mahakpu leader oina khalakpa taragadi BJP ki MLA khudingmak BJP dagi mass resignation tawgani haina phongdokna ki hairi. Press na makha tana phangba pauda ngasigi mifam aduda ka hena atopa wafam khanadragasu hauzik leiriba Manipur gi situation asidagi yamna kupna khananina ba aduga mari leinana lawkiba warep sing adudi chahi ani hanjilaklaba Manipur gi irang asina maram oiraga lamdam sigi miyam thengnariba awaba khudongchadaba sing asi kokhanduna mahausagum tangdu leitaba hanjilakna bagi damakta center state civil society amadi tongan ba furuf singi leiriba luchingba singa puna famina duna wari sana bagi thabak paikhatuna midai amadi kuki jo furuf ki luchingba singi marakta neutral oiba platform ama piduna political dialogue chathanaba khulji tharang semduna hariba furuf ani ki marakta building trust ama semgatpa Haokip Hatkhre Kuki Ukrul district ta pangthokkiba Sri Lily festival haudokpagi tharongi paulo bachatkiba lamdam sigi paumi singna tongba MST gi bus ta Manipur haiba wahai muthalu haina mari suba maha regiment ki security personnel singna chatharakiba thawong adugi matangda yaningdaba phongdoktuna lamdam asida thoaningdaba thaudok wathok kaya thoktuna khunai asida charangna bathokliba si kohanabagi damak leingakna initiative lauduna lamdam sigi media person CSO singapuna famina duna amicable solution ama puraknanaba athuba matamda honagadabani lamdam sida tholiba chahi ani hanjilaklaba irang asibu loisinaba honabada union government amadi state lenga ki maikaidagi athuba matamda initiative lauduna lamdam sida natana laiba asida leiriba tungan makanglu furup khudingma ki masak nairba mioi sing yawa neutral oba peace amboy ama athuba matamda semduna Manipur da khundariba tungan makanglu furup singi marakta ngasi leiriba thajana bagi wakhalon asi kohanaba honabada choba thaudang ama lawba ngamgani haina su waref lawki Asigi mathakta lamdam asida leiriba tungan ba local governing institute singa loinana CSO student organization amadi religious organization singa punna intercommunity dialogue chatharabadi lamdam asida peaceful coexistence puraknaba honabada achoba thaudang lawgani lamdam asida ngasi oiriba law and order gi matangda ngasigi mifam aduda yamna hakchina lawbaga loinana tare tara thokna khanaba aduda lamdam sida law and order ngakpagi mathau pangtholiba central paramilitary force amadi state force singa amato oina khusamna duna nakalani gi marakta khenaba wakhalon thamnana khudaktagi hauna state army dagi lut tawkiba kusukulai sing recover tawnana bagi damang chingamadi tamda security gi oiba mathau pangthokpa haina suwaref lawki ngasi BJP legislature sing dagi oiba mifam aduna lamdam asida khundariba tungan makanglu furuki marakta amu hana peace amadi mau sagum tangdulai taba hanjilakna bagi damang mathau taba thabak paikhatpa lamdam asida unity amadi development purakna na bahona bada inclusive leadership amagi makhada changsilabadi sungsoi soidana mai pakpa ngamgani haina sungasigi mifam aduda sarugya kiba legislature singna khena ba wakhalon thamdana amatoina warif lawki hairi nakala marom dang asi pangthokiba BJP legislature singdagi oiba mifam aduda sagolban haingang nambol ya school amadi jirbaung gi MLA sing sarugya khidi hairi pokso case ka mari lenana nupa macha ama fare police na protection of children from sexual offense pokso act 2012 ki makhada lilong police station na register tawduna lokhatpa case ama gamari lenana ngasi lilong haureibi long dagi masagi choi taraga panrom suraba MD Jahir Khan ko banupa macha ama fare hairi mahali long turel ahan bigi mafam ama dagini fabani haina police ki cherol amana fongdoragli AA na kiaw ka fuda Myanmar huntalan migi general ama Hatkhre Rekhan state laiba kiaw ka fuda hitang pham ama darakan army AA gi Lanmi sing na China na sel thada duna paikhatpa ol amasung gas terminal amada changsina batharang tawbada Myanmar huntalan min athingba pirakpadagi nakalani gi marakta khuthong narakpadagi Myanmar huntalan mi gi general amasi khre haukibaning thauka khuthongna bada laikhidraba huntalan mi gi general adu division 11 strategies ki brigadier general ko mio ongni haina masak khangkhibaga loinana AA gi nongmai ka pada haisinglaba miyoi singna hatkiba du da army gi captain amasu yauki haina Rekhan media na reporter ragli laikhidraba general adu gi hakchang adu haukiba laiba pokpa da akhanaba flight amada yangon da pukre general adu gi areba mathau mangam sing pangthongna bagi damang mahaki imung manungda online da chepau thaki hairi pathau pangtholingai de laikhidraba masa chahi nifugamanga suraba general adu yangon da laiba Mingaladon military cemetery da ngarang phungkhre kyau few town dagi kilometer manga rom lapna laiba kyau few ramri road ki piang CK village da su AA amasung Myanmar huntalan mi gi marakta khuthongna ki AA gilan mi singna police battalion headquarters sing ngak sena bagi damak hangliba huntalan mi gi tongan ba mafam kaya su khudum chanchin bangam ki haina Rekhan media na reporter rakre Myanmar huntalan mi na township adu ngak thongna bagi damak air powered naval vessels amasung ground troops sing sijina duna AA gilan mi singa leptana khuthongna ri hari Beijing ge Balan road
initiative-ki santhang makhada Haokip semgaliba oil amasung gas terminal adubu ngak seliba China-gi private security group singna Myanmar hunta lanmi-gi mateng pangduna AA lanmi singi mathakta drone sijinaduna landabasu chathaki hairi chahi asigi February da military hunta lainga ka private security service lochana handuna Myanmar da China-gi khulai paiba security personnel sing mathau tawhanduna Beijing na sel thadaduna semgaliba thau amasung gas terminal ase ngak senhanabagidamag thabak tawhankibani Indian Ocean da khudong chaba kaya lawnabagi pandamna China na mafam aduda achauba hithangpham ama semganabagidamag China gi khulai paiba personnel sing adu chahi asegi February dagi Haokip da thunglakibani hairi AA amasung military hunta lanmi gi marakta lepa leitena kuthongnarakpadagi military regime gi administrator sing di mafam adu thadokuna chatkre China gi Yunnan province ka India Ocean ga samnahanduna paikhatkiba China-gi thau amasung gas-gi pipeline sing asi Myanmar hunta lainga ki yamna maruiba mafam oibana AA na loksinaba tharang kaya paikhali hairi